Lakhipur online puthokchaba Mars ki tang 13 Ningthau Kaba Numit ki Khomjinba Pao tabirase Ahanbada Maruoipa Pao Malem Mitei gi asengba mayek janahan balup Assam na silangduna Mitei yelo mayek ki seminar ama haila kandita pangthokre Lakhipur Khuno umanglai kubam Chingu nongpok apan bagi laisang sanu na bagi tamak lupa lakh 10 mga pibirakibada MLA Sri Kausik Raibu haraute amba phongdokre Mitei ipai pugi horak likhun wari taba thoram Mitei lop rongpurna sinduna pangthokre Sahitya Ratna Moirang Them Chandra Singh amasung Nat Ratna Kabramam Kamini gining sing thoram Khorirol Sanglen Lakhipur ta pangthokre Sangom sumbi maira pai bilup na ngarang maifagi luchingba singbu taram na okre Nongmai Them Singhasina laikitabada Manipuri Sahitya Parishad Assam Kamrup District Committee na awa pangthokre amasung sanabagi pauta District level mini boys football tournament jiribam dangasi aroiba preliminary league match sing sanagani Haujik mapungoi ba pau tabirase Hailakandi jila gi jaribon laisram khunda leiba yaifa sanglen thogan marup ki holda malem mitei gi asengma mek chanahan balup Assam na sinduna mitei yelo mek ki matangda khananai na bagi thoromama ngarang nongmaijing numita pangthokre seminar asida yaifa sanglen thogan marup ki president laisram khogendra na maira chukatuna thorom hodokhi Mifam asida hauna sang apokpa marup ahan 12 gi luching ahan Naurem Chaurjit Manipuri Sahitya Parishad Assam gi Vice President Koizam Sopon All Assam Manipuri Students Union gi Assistant General Secretary S. Omkar Manipuri People's Front Assam gi President Yangkhom Upendra Society for Meitei Chambers of Commerce Assam gi President Khetrimaim Umananda United Manipuri Association Assam gi President L. Sarat Manipuri Literary and Cultural Forum Tripura gi Secretary Tarun Kumar World Mitei Council ki Art and Culture ki Secretary Wakram Dijamani Mitei Yellow Mayek Kanba Amasung Sandok Loop Assam ki President Yambem Indra Kumar Malem Mitei Imalup Assam ki President Dr. H. Baby Singh Liching Ziri ki President Wangkhaimem Dinesh Naharol Khorirol Silup Assam Lakhipur ki President Thokjom Biswanath Thogan Marup Jaribon ki President Nepram Monindro Manipuri Chanura Khorjailup Lakhipur ki President Sobam Jayanti Amadi United Clubs Organization Lakhipur ki President Khaidem Kantana Presidium Member Singh Oina Dais Tapamki Seminar ki Thoramasida Dr. Lakhiton Retired Principal Kasar College na Moderator Oibiki Khaidem Ongbi Dr. Sagapam Merinana Sel Mayek ta yauriba Mitei Yellow Mayek amasung Fetishism Haiba Hiramda Che Pathoki Dr. Oinam Usarani na Mitei Yellow Mayek Mitei gi ariba asengba mayek ta midyang ama Laisram Amutombina Mitei Yellow Mayek ki matik amasung mayek asigi mayok ta leriba wayet Laisram Achibana Mitei Yellow Mayek ki maramda Lainingal Nauria Fulogi Mapao amasung Chatharakliba Khongjang Singh amadi oiriba phirep amadi Dr. Makhon Manimong Sabana Mitei Yellow Mayek ta Lainingal Nauria Fulo amadi aikhoi asina chingba hiram singda seminar paper sing pathoknakhi matungda wahang pahangi thorama masu pangthokhi Malem Mitei gi asengba mayek chanahan balup Assam gi Vice President Maisnam Nanda Kumar na hai Malem de leiriba Mitei aikhoi gi iek asigi matangda chayet naba ama leiriba si asengba achumba mayek ama punna khangminana ba haiduna seminar asi pangthokpani Masida aigi migi haiba wafam leite khang hairaba mioi singna seminar paper pathokpa amadi masigi matangda wahang pakum taunaduna achumba asengma mayek ki matangda nainajabani haina phongdokhi Mitei Yellow Mayek seminar haiba thoromasiga mari leinana Malem Mitei gi asengma mayek chanahan balup Assam gi Secretary Laurembam Jaikantana asumna hai mayek ki chayet naba asina maramoiraga Malem Mitei gi asengma mayek chanahan balup Assam na sinduna mayek ki chayet naba si karamna sandainakani haiduna thoromasi pangthokjabani masida aigi magi mayek haiduna chayet naba thamdana pumnamak Mitei gi pukai ngaktani haina mahakna phongdokhi Pangthokiba seminar gi matang asida Yaifa Sanglen Thogan Marup ki President Laisram Khogendra na hai Pangthokliba Mitei Yellow Mayek ki seminar gi mari leinana Malem Mitei gi asengba mayek chanhan balup Assam na Mitei Yellow Mayek ki matangda sengna khangminana bagi matangda seminar asi pangthokpani haiki Salainin sidabana tampaki mobile kaduna Nungai na pano matamda noongadi sangai nungda leba chapu ahingbagi manungdagi sanagi mangaldu machu oma pakat pangui Kalino haiduni yuluda chapu manungda amang malerami Lain do sorali na chapu dutu kaiduna amang lauthokli
masidi thawong amanina haina khanduna khandharubada adumagi ipuroigi laiba mongsinnatle agasidi ipuroi magni haina dunna khanduna leimarenda masagi matawuna yuhu haina sinan leimarenda chenna chana yokhre agangi mamindi fuhingsi fuhingsala konsensala ashunna thole asumna angang asibu mapai bungon salayen sidabana lokhatlaga yabilen sidabagi mingkai biram adu amai singa laizani pan thora apthukami adu degi layam puna mungan tanaduna nawasidi mami kali thonsige haina khandarapada mahi oibe sinda sana ahimgi machuman lerami haibagi sana mahi haina bolo mite yenomai asi mite lonta natana malengi ayamba lonsi Marik chunna phongdoktuna iba ngamba mayek amani mayek asni ningsingga thoktraba matamdagi hauduna itaygi sagai pibasinggi himlailation da haptuna yetiba chahigi umjaira thami tawduna sectionna thamdariba she baba mayekni warigi lamai mada mayek lana yetuna leiba poyamai thaba 29 to 31 Jaithar Kumbaba gi thamoi shokleba thawdo da aiba lai lan shukhibi khambi mayoi thibaga loinana haiba mai asigi mami shamki haibati pamaiba ni thawgi haktagi hindu lain da lushin thibana ek salai na singba hindu botrada ondho thibaga loinana mitei shinga ba mai asi sagai pibasi nattana atoppa kana masak khangna thide tatna shurun haktata sagai pibasi thawgana su ite yelo mai asigi mari makong khangla khide amadi madamgi matungina khangla khide mite yellow make asiso ICS ki makhada protection and preservation tawduna listing tawbina ba 2020 dagi hantrani thoi hauna sang apok muruki magi dagi thabak changsin ba hongkhre nenaningai oiba wafam di yellow mai dagi thoidokna mating leijaba sahi lisang sitna ningthau palamba panduna lakleba sahi lising kaya gi aiba kwari leijariba mite furup asigi yellow ngai dagi sizinnarakpa masagi ariba mek adu karino haiba sini hokiba chahi humfu mangagi mathakta mayeki maramda mairi thokna ungkhatna duna jetna duna lakliba asigi amatta ngaiba maramsu mitegi asengba ariba achumba yellow ngai gi mek adu masak khangna nabagi damagni ngasi yai pharabu numit tang tara nomaiji numit mars ki yai pharabu numit sida Malem mitegi asing mamayek chanahan baluk asam khoi asam thamjabne adu malem ni malem da tari mitei punamagna mayek ki chayena bakhra leiba leitaba punamak to khangminasi kanagi suma sida adom gi mayek ai gi mayek haiba lejete maitei malem da yai phanab gi tamak mayek chi achumba chana hanbagi tamak khanane na bama pangthung na gi tamak ngasi seminar se koina silangge bani seminar sida aikoina thamjari bese maram sida khangai ba myoi kya paper pathona ba tamak mingde khoigi invite yaure panbada matam sangani makoi singina paper pathoga mayam puna mangna mathang manauna na taminaraga media gi throda gi mayam su mu khaminaraga achum mang ka khoi tungi chai surona malem mitaina aseng mamayek ama utlam si haibagi pandamda karigumba karatang mateng warasu oina bagi tama khoi ma punjabani mayam punamak media kamusu thakachari akhoi gi thabak thorom sida aram soba gasu yaudana bagi tama mapudan nijaraka akhoi gi malem mitegi aseng mamayek tanan balum sina tawdani besida afaba maige da mateng pangbiu haiba wafam se nanai mesina na nukma ngamtham thobure na ayam da Ramjanaga nasi Mars ki jetha tara ingising ni ga kunmari ya karba nomai ni suda mitei yelo me ki seminar ma male mitei gi asim me chanan balu asamna sida langja dana pangthok chari bisi pagi mai ki chen abising ko ganduna okan badale bang yang gi thoda ngai hiram ke ada kan mafang phang ke ada kan thoram ke pangthok matungda lebak myam gi ya thoro dibirak pasing duna ko thona moi jaraga adui mangamduna aikoina seminar si sinjabani seminar sida sinjari basida seminar sigi mathakta nagbirak liba oja sing mayam nasu wahang pawfom na chinba hangiu aduga khangbining ba laiba singdu khangbiu loinana
ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯃꯌꯦꯛꯀꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯪꯗꯥꯏꯒꯗꯒꯦ ꯀꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯧꯔꯝꯗꯤ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯤꯇꯩ ꯌꯦꯜꯂꯣꯡ ꯃꯌꯦꯛꯁꯤ ꯈꯪꯅꯕꯨ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯅꯕꯨ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯆꯥꯎꯅ ꯂꯥꯛꯄ ꯍꯪꯉꯨꯕ ꯑꯣꯖꯥꯁꯤꯡ ꯑꯃꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯑꯌꯥꯝꯕꯅ ꯈꯪꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯑꯩ ꯇꯥꯗꯤ ꯇꯥꯏꯅꯦ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨ ꯈꯪꯉꯨꯗ꯭ꯔꯤ ꯅꯩꯅꯔꯨꯗ꯭ꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯅꯩꯅꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯈꯣꯏꯅ ꯁꯦꯃꯤꯅꯥꯔꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯦꯛ ꯃꯥꯒꯤ ꯃꯌꯦꯛ ꯃꯈꯣꯏꯒꯤ ꯃꯌꯦꯛ ꯍꯥꯏꯕꯅꯆꯤꯡꯕ ꯆꯌꯦꯠꯅꯕ ꯑꯁꯨꯝꯕ ꯊꯝꯗꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯄꯨꯀꯩ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯅꯩꯅꯃꯤꯟꯅꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯃꯨꯟꯅꯥꯏꯗꯅ ꯊꯝꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯥꯔꯆꯀꯤ ꯇꯥꯡ 10 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯃꯌꯦꯛ ꯆꯠꯍꯟꯕ ꯂꯨꯞ ꯑꯁꯥꯝꯅ ꯌꯦꯜꯂꯧ ꯃꯌꯦꯛꯀꯤ ꯈꯔ ꯁꯦꯡꯗꯣꯛꯅꯕꯒꯤ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯈꯪꯅꯅꯕꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯦꯃꯤꯅꯥꯔ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯁꯤꯒꯤ ꯁꯦꯃꯤꯅꯥꯔꯁꯤ ꯄꯤꯗꯕ ꯑꯣꯖꯥꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯕꯤꯅꯕ ꯃꯤꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯩ ꯁꯦꯃꯤꯅꯥꯔꯁꯤ ꯐꯖꯅ ꯇꯥꯃꯤꯟꯅꯔꯒ ꯁꯦꯃꯤꯅꯥꯔꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯪꯕ ꯈꯣꯠꯄ ꯌꯥꯎꯔꯒꯁꯨ ꯌꯥꯎꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝ ꯃꯤꯇꯩꯅ ꯐꯖꯅ ꯈꯪꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯦꯃꯤꯅꯥꯔ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯃꯥꯔꯆꯀꯤ ꯇꯥꯡ 9 ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯂꯈꯤꯄꯨꯔ ꯈꯨꯅꯧ ꯎꯃꯪ ꯂꯥꯏ ꯈꯨꯕꯝ ꯆꯤꯡꯎ ꯅꯣꯡꯄꯣꯛ ꯑꯄꯥꯟꯕꯒꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯗ ꯂꯈꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ MLA శ్రీ ꯀꯧꯁꯤꯛ ꯔꯥꯏꯅ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯦꯡꯁꯤꯟꯈꯤ ꯋꯥꯍꯦꯡꯕꯝ ꯕꯤꯗ꯭ꯌꯥꯁꯨꯟꯗꯔ ꯁꯤꯡꯍꯅ ꯃꯤꯐꯝ ꯑꯄꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯁꯥꯝ ꯗꯔꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯥꯏꯁꯪ ꯁꯥꯅꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ₹15,00,000 ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ MLA శ్రీ ꯀꯧꯁꯤꯛ ꯔꯥꯏꯅ ꯄꯤꯕꯤꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ MLAꯒꯤ ꯃꯐꯝꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯈꯤ ꯑꯩ ꯏꯁꯥꯃꯛ ꯋꯥꯍꯦꯡꯕꯝ ꯕꯤꯗ꯭ꯌꯥꯁꯨꯟꯗꯔ ꯀꯧꯖꯩ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯈꯨꯕꯝ ꯅꯣꯡꯄꯣꯛ ꯑꯄꯥꯟꯕ ꯆꯤꯡꯎ ꯅꯣꯡꯄꯣꯛ ꯑꯄꯥꯟꯕ ꯈꯨꯕꯝ ꯑꯁꯤꯕꯨ ꯄꯨꯔꯤꯕ ꯀꯣꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯉꯁꯤ ꯇꯥꯡ 9 ꯃꯥꯔꯆꯀꯤ ꯊꯥꯡꯖ ꯅꯨꯃꯤꯠ 2024ꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯂꯈꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA శ్రీ కౌశిక్ రాయ్ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯣꯛꯆꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯂꯦꯡꯕꯤꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯁꯥꯝ ꯗꯔꯁꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯨꯄꯥ ₹15,500 ꯈꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯁꯦꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯕꯤꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯑꯣꯐꯤꯁꯥꯔ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ BJP ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯥꯁꯥꯔ ꯔꯣꯡꯄꯨꯔꯗ ꯃꯤꯇꯩ ꯂꯨꯞ ꯔꯣꯡꯄꯨꯔꯅ ꯁꯤꯟꯗꯨꯅ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛ ꯂꯤꯈꯨꯟ ꯋꯥꯔꯤ ꯇꯥꯕ ꯊꯧꯔꯝ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯇꯩ ꯂꯨꯞ ꯔꯣꯡꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯕꯤꯁꯦꯁꯣꯔꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯃꯦꯟ ꯍꯩꯀ꯭ꯔꯨꯖꯝ ꯅꯕꯁ꯭ꯌꯥꯝ ꯑꯃꯗꯤ ꯋꯥꯔꯤ ꯂꯤꯕ ꯍꯥꯃꯣꯝ ꯙꯅꯤ ꯃꯤꯇꯩꯕꯨ ꯃꯤꯇꯩ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯃꯨꯇꯨꯝ ꯒꯨꯅꯥꯙꯣꯟ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯑꯣꯖꯥ ꯑꯅꯤꯁꯤꯕꯨ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯈꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯊꯧꯔꯝ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯃꯦꯟ ꯍꯩꯀ꯭ꯔꯨꯖꯝ ꯅꯕꯁ꯭ꯌꯥꯝꯅ We are one ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯍꯤꯔꯝꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ WMCꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯋꯥꯔꯤ ꯂꯤꯕ ꯑꯣꯖꯥ ꯍꯥꯃꯣꯝ ꯙꯅꯤ ꯃꯩꯇꯩꯅ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯁꯥꯒꯩ ꯌꯦꯛ ꯁꯂꯥꯏꯅ ꯆꯤꯡꯕꯒꯤ ꯍꯧꯔꯛꯐꯝꯅ ꯆꯤꯡꯕ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯤꯕꯤꯈꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯪ ꯄꯥꯎꯍꯪꯒꯤ ꯊꯧꯔꯝꯗ ꯑꯣꯖꯥ N ꯃꯅꯤꯍꯥꯔ S ꯍꯔꯤꯗꯥꯁ ꯁꯣꯃꯣꯔ ꯂꯨꯋꯥꯡ ꯙꯣꯟꯕꯥꯕꯨ ꯑꯃꯗꯤ ꯁꯥꯄꯝ ꯕꯕꯥꯍꯟꯅ ꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ
Mitei Loop Rongpurgi General Secretary Debananda Karamna paudamlakli. Kumba ipu athoba ibu athoba singdugi sada nodani makoi descendeni habeda koi yam sau do jasi nungagraba matunga aina haihoba slokshi kayam lege na masing thirga yengbada chaptana lisingani makai lerami do jasi ki thogjandagi sanskrit slokshi lisingani makai ai simpapui ayuk ki pung taruk tagi lon bana sadai pung taruk phau chaptana lon biya han doina ai bu tambiramba lai thangam radhe ai gi guru lai oi khraba ujai bungo sigi minung shi makada ngang ba hai training shi mate ujadu na piram amne ngunda hai ba hai sina lai na hapir pani asumna tangai pa kase basida lining tho sorare naning tho oi sorare lai ba lai si mitei gi ali balon da salai len kawi salai len hai ba su lande sorarin hai ba su lande ani mak amana thai tharak baloni amana ngallingai gi khunung loni amana inung loni thai tharak ba si inung lon kawi angan balon se na khunung lon kawi ai koi lon chat chi ani thok le rami inung lon khunung lon ai aduna lining tho sorarin na Ningthau oidana panba matam mase sida machani pa ani poi amadi mamak na pokchabadi nate khoyum lai di ipuroyo pokpagi sayonna kumni suba angangum phuing nanung da lairambadagi angang asilo khadaga yokhibani leimalen salailen leimalen anina angang asibu yokhibagi damak angang asigi maming di sana machu mali mahi oiba ising da leirami haibagi damak sana mahi haina lai mayam na maming thunkhibani Sahitya Ratna Pandit Achauba Moirangthem Chandra Singh amasung Nat Ratna Kabrabam Kaminigi Chamga Kuntra Subamapok Kumon Thoram Haukiba Thangse Numit Mars ki tang mapan Korirol Sanglen Lakhipur da Lakhipur ahal marup amasung Malade Sasamna Sinduna Pangtokre Thorum Haugulakpada Laikidraba ahal anigi saktamda Leisu amadi Maira Katuna Ikai Khomnazaki ahal marup ki working president Ingudam Kanta amasung Malade Sasam ki president Professor G. Narahari Sarmana mipama poiduna pangthokiba thoramda Pandit Achaubagi punsigi maramda Moirangthem Sobita amasung Nat Guru Kabrabam Kaminigi maramda Thaudam Rajendra Nawangangki Thauramga mari lenana Professor Ngangom Basanta Kumar Moirangthem Gaurmani Khaidem Gaurahari Naurem Nilmani Kaisam Birendra Thoksom Nalini Kumar amasung Irugbam Prabhabati Nawangangki Handak Assam Lengakna Manipuri Lonbo Assam Lengaki Associate Official Lon Oina Jila Mari da Lautokhibabu Miphamna Assam Lengaki Maphamda Taubimal Khangba Phungdokhi Thauramda ex-ZPC Kabrabam Anita Lakhipur Common Club ki President Ingudam Tarun Kumar Manipuri Chanura Khorjailup ki President Saubam Jayanti Ngangom Baba Macha Arambam Baba Tombi Irom Gormani Pukrambam Nandalal na Chingba Musing Sarukjakhi Sangom Sumbi Maira Pai Lupna Ngarang Maifagi Luchingba Singbu Taram Nokre Sangom Sumbi ki Hari Mandir da Hori Kumar Sarmana Mipam Poiduna Pamkiba Mipamda Mithunglen Oina Thangjam Projen Seram Herajit Wahengbam Surendra Seram Premdeep Seram Mohenjit na Chingbana Dais Tapamki Maira Pai Bigi Maikaitagi Maifagi Luchingba Singbu Lengyan Fikudol Tamki Thoromgi Wahaudok Piraduna Thangjam Projena Aikoigi Loan Hozik Official Loan Oire Hozik Wadi Basi Aikoigi Mayekni Mayek Asisu Pangnanaba Aikoi Punna Honaminasi Haiki Seram Herajit na Haiki Bada Manipuri Loan Official Loan Oina Masak Khangbirak Pasida Saruk Yamina Kiba CSO Pumnamaki Maipak Pani Haiki Thoromaduda Mutum Kamini Onima Singh KH Sadhana Kabok Lei Sarma Oinam Leiden Tomina Chingba Saruk Yaki Hairi Kasar Badri Manipuri Khungangda
hauki bathangje numit Mars ki tang mapanda Bhairop Mahadev Mandir Sangha bagaloinana Sibratri gi thoram pangthokre hairi bathoram aduda mithunglen oina Manipuri film gi taibangda maming lairaba actor idho haina thodok hindokna khangnaraba CH Ramesh Chandra saruk jakhi thoram asida committee gi thobu basing TH Bir Chandra TH Babahal W Processor TH Dilip amasung KH Iboton saruk jakhi bagaloinana thoram adu chinglemna loisin khe haina silang le bagi mai ke tagi thongam mangina phongdorakle Matam sangna Guwahati da leiduna lamdam asigi miyam gi damak thabak thorom kya da saruk yaramba loinana Manipuri Sahitya Parishad Kamrup District Committee ki Secretary oina Manipuri Loan amadi Sahitya chawkhatna ba horna biramba Nongmaithem Singhajina haukiba Mars ki chaithani pan irai namita masagi poknapham soibam laikai Imphal da laikidabada committee asina thamoi sokna awapa phongdorakli ngarang Manipuri Bosti High School Guwahati da wahengbam Helen Sananami pama poiduna pangthokiba awapa phongdokpagi mifamda Nongmaithem Singhajina Guwahati da leiringaida pangthok lamba thodang singtharaduna tongan tongan ba miyoi kyana thamoi sokna warol thamki aroi bada minute ama tumina leptuna laikhidrabagi thawai mirelbu taibang sema mapugi khoya khada ingna chikna leiruna bathoni jakhi panbayai Nongmaithem Singhajit Guwahati da North East Frontier Railway gi Deputy Chief Engineer oina thaupuduna matam sangna leirambani Mahagna Guwahati da leiringai matamda Pandu Maligao Manipuri Association Manipuri Art Sports and Cultural Association Guwahati Manipuri Social Organization na chingba loop kaya dasu achoba thodang yaram ki haina Karam Punsi Secretary Manipuri Sahitya Parishad Kamrup District Committee Guwahati na phongdorakli Tha asigi tang taruk tagi All Jiribam Sports Association Jiribam na sinduna Jiribam Higher Secondary School gi sanabungda team tara mangana saruk yaduna chahi taram doi makhagi ahanba district level 5A side mini boys football tournament 2023-24 gi ngarang sana kiba mangani subanumit ki ahanba match da Anandamoina Sunrise Club po goal mari ahumda thoiki ani suba match na CKCA na Ichel Club po goal taruk amada aduga ahum suba match da Oriental Club na KMYC bu goal mari ahum da maithiba biki match sing adu Elhangbam Premakanta Singh Haider amati Orajen na conduct tawbiki aroiba preliminary league ki ahanba match ngasi nungthil pung anida SBNYC ga LEC ga sanagani ani suba match na nungthil gi pung ahum da KYC ga YAOL Club ka sanagani aduga ahum suba match na nungthil gi pung mari da LEC ga Anandamoi Club ka sanagani Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna hakjang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur Part 2 dasu numit khudingi naturopathy gi makhal makha layang patap sijenatuna layang bahujare advance booking gi damak mobile number 9706 554 286 natraga 9395-732-456 number asida call tawbirugu aina ngasi Dr. Santi jambada lakpa pai na lakpa hijiki jumme kham ngo kare ai ming matang ki chandra ai khu ya na se chahi 3 sure ai asiga lakna jembade ge yoji jamne improve ore yoji kana bajam bhange
Nungairaba Pao BSc, BTech, BCA, amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chaba thamjari. Ngasimag eastcode.com da changpiduna book tobiu natraga free demo class ki damak 9606017575 number asida call tobirago. Aroibada maruiba pau amukhanna Malem mitei gi aseng ba mayek chanahan balup asam na silangduna mitei yelo mayek ki seminar ama haila kandita pangthokre Lakhipur khuno umanglai kubam chingu nongpok apan bagi laisang sana na bagi tamak lupa lakh tara mga pibirakhi bada MLA Sri Kausik Raibu haraute amba phongdokre mitei ipai pugi horak likhun wari taba thoram mitei lop rongpurna sinduna pangthokre Sahitya Ratna Moirang Them Chandra Singh amasung Nat Ratna Kabramam Kamini Gining Singh Thoram Korirol Sanglen Lakhipur Pangthokre Sangom Sumbi Maira Pai Bilup na ngarang Mai Phagi Luchingba Singbu Taram na okre Nongmai Them Singhasina Laikitabada Manipuri Sahitya Parishad Assam Kamrup District Committee na awapa pangthokre amasung sanabagi pauta District Level Mini Boys Football Tournament Jiribam Tangasi Aroiba Preliminary League Match Sing Sanagani Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare